ꯃꯐꯝꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯧꯅꯅ ꯈꯨꯔꯨꯝꯖꯔꯤ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 2 ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯁꯤꯜꯆꯔꯒꯤ ꯔꯥꯖꯤꯕ ꯚꯕꯟꯗ All Assam Manipur Students Union sinjaduna Freshers Meet ama pangthokjagadauri Wamagi pakhandi sakhenwa Nangi nungshigi tenthado Thawai pauna tharak kino Lakliba September gitang ani nungmajing numit 2018 hariba numit asida All Assam Manipuri Student Union na Freshers Meet ki thoram ama Silchar Rajibawan da sinjadori hariba numit asida mayam su sungsoi soiduna saruk yabiyu ai sungai jaramge Samlangna loi roi taribi Napagi na chunga watabi Khoi mukana ngang haninde Mige tiru ta haninde Chinda sapi ingelayum Chinna dana kil haninde Nantavu yendu nalay ninye Hello everyone 2018 asigi lagliba September gi date 2 yamna yaifarabu numit asida All Assam Manipuri Student Union na sinjaduna Freshers Meet ki thoram ama Silchar gi Rajib Bhavan da pangthokjagadauri haiba yamna yaifarabu numit asida mayam punna saruk yaminasi aisu mayam bu ngaijaramge Lakliba 2nd September 2018 Numit asida All Assam Manipur Student Union sinjaduna Rajiv Bhavan Silchar Freshers Meet ki thoram ama pangthokjagadauri haiba thoram asida mayam punna saruk yaminasi aisu mayam bu ngaijaram Pona sengau lakpasini aina kirise Lona thupna taubasini aina talise